Manipur Thugaiba Pambagugi Kutlai Paiba Singh Atopa Laibaki Kutlai Paiba Singh Punduna Terrorism, Organized Crime Amadi Anti-National Loiba Thawong Singh, Chathabagi Mathakta Drone Season Aduna Drone Bombing Fauba Chatharaba Faubada, Center Amadi State Langak Natumina Laisiliba Sikarigino Haina, Taragi Cheishu Wahang Lakle, Imphal East District Porampata Laiba, Taragi Cheishu Office Pangtokiba Paugimi from Madalub Asige, Chairperson Kaidem Manina, Center Amadi State Langak Nachatariba Thawong Achumba Thawong Nate, Fibamasi Yauraklava Faubada, Indian Constitution Amasung Logi Matungina Karigumba Tabak Amata, Paikata Natumina Laisinba Asi Yaning De, Drone Season Aduna Micha Miam the bombing Fauba Chataraba Asi, Indiagi history the Tokidri, Manipur Asi, Indiagi state Amani state Assessor Langaka Malairi Haibado, Center Langakta, Kanganaba Cabinet Amadi Assembly Mifam Famduna, Chapchaba Warepam Lauduna Center, that Taksin Bamatam Oire, Masigidamak state Asi the Langak Pairiba BJP Yauna Lairiba political party Kuding Makna, Amata Oina. Khana minabagi tangai fadabalay haike state asigi miyam amadi CSO singna sukupna khanaduna hingsa yaudaba mawongda June 19 da thokiba miyamgi ihaw adudagi hena kanba khongjang ama center lengaki nakong yawnaba changsinba matam oire haiba wafamsu manina fongdorakhe. Ruling party si BJP ni double engine ni hairim ni apaba thabuk kya tawbal rambe ya India go ena but chai amma makai thur kadoraba war like situation oiraba the natana war crime changchil abista Bharat Sarkar na tumin laiba Manipur Sarkar na tumin laiba manba ruling party BJP karigumba amata condemn tawbo khotpa mogi mabo haidea hojikti mayam sina hainaramado asengbo oire India go menna mapandigi Myanmar digi lakpa terrorist sing aduga lautuna ba man ba hera mudda hojiti oibo boi ningene adu toroga yokhatlaga Manipur thugaina ba lan tahan ba man bigi mawong ama da masi leireba. Paugi Mifamadu Taragi Cheishu co-chairperson Dr. R.K. Nimaina Miyamgi Asauba Asi Fathabangambagi Pankhay Lankrabadi State as the Civil War Gi Fibam Lakpayai, Fibam Adu Laklabadi Manipur da Amukhana Tangdulay Taba, Fibam Amada Amuk Hanjina Bahona Bada, Wana Tokane, Manipur Gi Fibam Masida India Langakta, Haktengna Tainafam Toi Irang Asigi Waroi Sinama, Lakhan Gi Hairabadi Miyamgi Mapung Faba Masak Tokpa Hingsa Yaudaba, Akanba Ihawama Hobachangi Haike, Paugi Mifamaduda, Taragi Cheishu gi Maike digi Irang asigi manungda laikhidraba amadi asogapan nangkraba sing yauna haukiba numit kharani asida kuki singna drone sizinaduna bombing chatharakiba aduda laikhidraba sing amadi asogapan nangkraba singi mafamdasu awaba fongdorakle. Ada miwebagi sawbasina yogragadi siba naba kirakte. Madu tawrakringai sida sarkarna matam chana masi control tawranaba khulai leibani khangde adagi akhoi even thamna popi gi sidai sida akhoi state force na change haibada central force na thingba khotpagi tawnabagi tamlariba ganang chu dharna yang popi da tawriba ani tabada yamna nuai taba punna thengnami ne ga daw sidai sa napak taraga tawbasi masi tawbi ganu lebaki aphabagi da changbiyo haidramadu gi apil ni